Hello everyone, welcome back to my channel. I'm Canny from Montreal, Canada. Mashi weather khatang fei. Outside ta thakle. Khagi downtown dang hatang chalu gay na. Right now hujik -12 choliri. Ai jenghan ge mapan gi. Asin puna makshe. Khoi snow na ta option na. Nung shadi shari. Ado ai ngasi akhoi sida public transport kamaina lori kamaina chatli akhoi metro bus ka metro ga adu bus ta di chala roi ai metro gi jenghan jage mayam jengdu loidribo asida khoi gi metro leire khoi hujik masi manung da changdoi ni metro haidi underground train asida metro haina kauri asida khoi changani sonda entrance man leire sida entrance man leire akhoi asi entrance ti da tona changani asini mathak ubada asiga metro lakani ko hujik sunda makhada torga chattoini asidara magi changham asida akhoi shiri si torga escalator torga kumthani siga police nata leire hujik shiri da kumthari I mean escalator da kumthari adu laga kona khoi metro pass leirega kona chakani jenghu meam pass amagi maman 350 asigai akhoi asina self counter ni asidai leire su jai eidi sum akhoi metro manung da leiba counter asidai sum leire adu punna akhoi gi chatpaga halakpagi aina 2 pass leiradi 650 tona maman aduduna ei horen halakpai chu atei leidare de 50 cents less oiba metro pasina ay amkong ka makaka ren halapay mo tong nani asina khogi metro gi map ni masiga jengaga my station maming myam leire kada chattoino adu khoi akhoi asida hujibo mask mandatory leire akhoi na chaturba metro sina sondai lakani adari asidana TV leire TV sida jenghali kya jam kyam kuina changani akhoi lakpada koi 3 minutes wali lakadaba shirikana phambam mon sidang hapungani sundo phambam lei jam kuiraga dismana sungai Station Snowdon. hujik asida akhoi metro manung da ngangi ba language se French na first language ni English na second language ni asida station made chatpada jamna kuina changde adu station made jawraga ma akhoi gi lepase 10 second rom ta lepi adu 10 second manung sida parapto no akhoi ka ho batai kumtha ho batai akhoi asiloraga akhoi metro maga shingani metro change to base amade ama destination kanana kadai te chaliba adui mathakta depend tori akhoi na ngasi chakadaba destination sidadi asiga train amatang tongaga jate aduna marakta akhoi gi change to balagiba
ꯑꯁꯤꯗ ꯎꯔꯤꯕ ꯁꯥꯏꯟꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯊꯣꯡ ꯍꯥꯡꯉꯒ ꯁꯥꯏꯠ ꯑꯅꯤꯗꯩ ꯃꯤ ꯀꯥꯕ ꯑꯗꯒꯤꯗꯤ ꯑꯍꯥꯟꯕꯗꯅ ꯃꯤꯁꯦ ꯃꯦꯇ꯭ꯔꯣ ꯃꯅꯨꯡꯗꯩ ꯊꯣꯛꯂꯛꯄꯒꯤ ꯑꯗꯨꯒꯤ ꯁꯥꯏꯟꯅꯤ ꯑꯩꯈꯣꯏ ꯗꯦꯁꯇꯤꯅꯦꯁꯟ ꯌꯧꯔꯦ ꯑꯩꯈꯣꯏ ꯀꯨꯝꯊꯔꯦ ꯃꯦꯇ꯭ꯔꯣꯗꯒꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯄꯥꯟꯗ ꯊꯣꯛꯑꯅꯤ ꯑꯗꯣ ꯉꯁꯤꯗꯤ ꯑꯩ ꯌꯦꯡꯍꯟꯖꯔꯔꯣꯏ ꯑꯩꯈꯣꯏ ꯗꯥꯎꯟ ꯇꯥꯎꯟꯗ ꯂꯥꯛꯄꯅꯤ ꯁꯣꯞꯄꯤꯡꯒꯤ ꯑꯗꯨ ꯁꯣꯞꯄꯤꯡꯗꯤ ꯇꯧꯕ ꯉꯁꯤ ꯌꯦꯡꯍꯟꯖꯔꯔꯣꯏ ꯑꯇꯣꯞꯄ ꯕ꯭ꯂꯣꯛ ꯑꯃꯗ ꯑꯩ ꯀꯣꯟꯅ ꯌꯦꯡꯍꯟꯖꯒꯦ ꯃꯌꯥꯝ ꯊꯦꯡꯛ ꯌꯨ ꯌꯦꯡꯕꯤꯕꯩꯗꯃꯛꯀꯤ ꯃꯌꯥꯝꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯄꯥꯝꯕꯤꯔꯗꯤ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯀꯣꯃꯦꯟ ꯇꯧꯕꯤꯌꯨ ꯁꯦꯌꯔ ꯇꯧꯕꯤꯌꯨ ꯑꯃꯁꯨꯡ ꯑꯇꯩꯒ ꯃꯣꯔ ꯚꯤꯗꯤꯑꯣ ꯐꯪꯕꯩꯗꯃꯛꯀꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯕ ꯀꯥꯎꯕꯤꯒꯅꯨ ꯃꯌꯥꯝꯒ ꯎꯅꯖꯔꯁꯤ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣ ꯑꯃꯗ ꯑꯗꯨꯕꯨ ꯃꯌꯥꯝ ꯍꯔꯥꯎ ꯇꯌꯥꯝꯅ ꯂꯩꯕꯤꯌꯨ Thank you for watching everyone.